Good evening, everyone. Lab session some kano to bakanda hogi X back haitare lab partner hano gano nungsina ramba mi no contact the label kera netraga direct X oi ki boy adugumdo hanjan ba pa me haibado adugi matangda ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯑꯝꯇꯪ ꯂꯣꯏꯁꯤꯟꯅꯔꯒ ꯐꯖꯅ ꯁꯥꯟꯅꯔꯒ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯄꯥꯝꯃꯦ ꯀꯥꯏꯅ ꯁꯨꯝ ꯂꯩꯗꯅ ꯑꯗꯣ ꯁꯤꯁꯦ 이탈리안 ꯐꯣꯛꯁꯥꯌꯔꯅꯦ 이탈리안 ꯐꯣꯛꯁꯥꯌꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣ 이탈리ꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯄꯥ ꯃꯄꯨꯁꯤꯡꯗꯨꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯊꯥꯡ ꯄꯨꯊꯥꯡ ꯑꯣꯏꯅꯀꯣ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯍꯩꯅꯦꯀꯣ ꯋꯥꯍꯩꯁꯦ ꯑꯣꯠ ꯑꯥꯔꯅꯥ ꯑꯗꯣ ꯑꯣꯠ ꯑꯥꯔꯅꯥꯁꯦ ꯀꯩꯅꯣꯅ ꯄꯨꯂꯞ ꯑꯣꯏꯅ ꯁꯨꯞꯆꯜꯂꯒ ꯄꯥꯎꯕꯀꯣ ꯑꯣꯠ ꯑꯥꯔꯅꯥꯅ ꯀꯌꯥꯔꯛ 41 times ꯀꯣ 41 times ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯗꯕ ꯏꯁꯥꯗ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯥꯎ ꯐꯥꯎꯍꯟꯅꯤꯡꯉꯤꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯑꯦꯅ ꯁꯨꯃꯥꯏꯅ ꯈꯟꯒꯗꯕ ꯑꯗꯨꯗꯨꯒꯅꯦ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟ ꯔꯤꯂꯤꯐ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯕ ꯉꯝꯗꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯗꯣ ꯔꯤꯂꯤꯁ ꯇꯧꯅꯤꯡꯕꯒꯤ ꯏꯇꯥꯂꯤꯌꯟ ꯁ꯭ꯋꯤꯁ ꯋꯥꯔꯗ ꯁꯤꯁꯤꯅ ꯋꯥꯖꯦꯔꯣ ꯍꯥꯏꯕ ꯋꯥꯖꯦꯔꯣ 41 times ꯆꯦꯟꯇꯤꯡ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗꯒꯤꯀꯣ ꯑꯅꯥꯕꯁꯦ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯟꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯐꯣꯂꯣꯋꯔꯁ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ